ꯊꯝꯖꯔꯦ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯤꯡꯃꯨꯇꯔꯥꯝ ꯅꯣꯛꯆꯔꯦ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯁꯤꯡ ꯏꯆꯥꯎꯅ ꯆꯦꯟꯊꯈ꯭ꯔꯕ ꯍꯥꯎꯂꯦꯟ ꯐꯥꯏ ꯊꯣꯡ ꯉꯁꯤ ꯐꯥꯎꯕ ꯁꯦꯝꯖꯤꯟꯕꯤꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯕꯔꯥꯛ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯗꯤꯁꯦꯝꯕꯔ 12ꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯍꯧꯁꯥꯒꯨꯝ ꯐꯤꯜꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯐꯤꯜꯝ ꯐꯣꯔꯝꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯣꯡꯏꯕ ꯄꯥꯎ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 38ꯗ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯣꯔꯦ ꯃꯅꯥꯛꯀꯤ ꯃꯤꯅꯥꯜ ꯇꯨꯔꯦꯜ ꯃꯊꯛꯇ ꯁꯥꯕ ꯍꯥꯎꯂꯦꯟ ꯐꯥꯏ ꯊꯣꯡ ꯆꯦꯟꯊꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁꯦꯝꯖꯤꯟꯕꯤꯗꯅ ꯊꯝꯂꯦ ꯌꯨꯝ ꯆꯥꯃꯔꯣꯝ ꯈꯨꯟꯗꯥꯕ ꯃꯣꯔꯦꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5 ꯇꯃꯛ ꯆꯠꯂꯒ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯍꯥꯎꯂꯦꯟ ꯐꯥꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯎꯂꯦꯟ ꯐꯥꯏ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯡꯆꯝ ꯚꯤꯂꯦꯖꯀꯤ ꯆꯤꯐ ꯂꯥꯟꯃꯤꯂꯦꯟ ꯍꯥꯎꯀꯤꯞꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯎꯂꯦꯟ ꯐꯥꯏꯗꯒꯤ ꯃꯣꯔꯦ ꯇꯥꯟꯅ ꯆꯠꯄ ꯃꯇꯝꯗ ꯀꯤꯂꯣꯃꯤꯇꯔ 5 ꯔꯣꯝ ꯑꯁꯤ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯑꯊꯨ ꯑꯀꯥꯏ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛꯀꯤ ꯊꯕꯛ ꯀꯌా ꯆꯠꯄꯗ ꯈꯨꯗꯣꯡ ꯆꯥꯔꯝꯕ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯑꯁꯤ ꯇꯠꯈꯤꯕꯗꯒꯤ ꯂꯝꯕꯤ ꯆꯠꯐꯝ ꯂꯩꯇ꯭ꯔꯦ ꯆꯠꯇꯕ ꯌꯥꯗꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥ ꯃꯅꯨꯡꯗ ꯎꯃꯪꯒꯤ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯃ꯭ꯌꯥꯟꯃꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯔꯤꯕ ꯊꯣꯡꯗ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯦ ꯊꯣꯡ ꯑꯁꯤꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕꯗꯪ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯕ ꯃꯔꯝꯅ ꯍꯥꯎꯂꯦꯟ ꯐꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯊꯕꯛ ꯑꯃꯠꯇ ꯆꯠꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯩꯇꯥꯜ ꯑꯃꯗꯤ ꯑꯇꯩ ꯀꯔꯕꯥꯔ ꯃꯆꯥ ꯃꯆꯥ ꯇꯧꯗꯨꯅ ꯍꯤꯡꯂꯤꯕ ꯍꯥꯎꯂꯦꯟ ꯐꯥꯏꯒꯤ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯥꯔꯃꯤꯅ ꯆꯦꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯇꯦꯛꯁ ꯑꯣꯏꯅꯁꯨ ꯁꯦꯟꯐꯝ ꯈꯔꯁꯨ ꯄ꯭ꯔꯖꯥꯁꯤꯡꯗꯒꯤ ꯂꯧꯏ ꯍꯥꯏꯔꯤ इसिंगना चेंदख्रिबा थोंग असी सेमजिनबिनाबा मरि लेनाबा BRTF की मियोइसिंगसु हिल्स ट्राइबल काउंसिल हाउलेन 5 विलेज एसोसिएशन एक्स सर्विसमैन वेलफेयर एसोसिएशन ऑल मोरे ट्रक एंड ड्राइवर्स एसोसिएशन ना आई बचेरोल पीदुना वाकतख्रे हाउलेन 5 एरिया वेलफेयर एसोसिएशन नसु आउटर गी MP थांगसो वाइटे चांदेल गी MLA DK कोरुंगथांग अमदी चांदेल गी ADC चेयरमैन दसु वाकतख्रे हरि हौजिक फाबगी ओइना थोंग असी सेमजिनबिबगी वाफमदि लेट्रे BRTF na yengsinbidrabanina Manipur sarkarna miyeng sangbiduna thong asi athuba matamda semjinbiu haina lanmilen haukipna phongdorakle khoi holin phai bridge se thatro gore tek pase adubai khoina holin phai praja mayamna keno HTC da complain tawre BRTF da complain tawre adubu ngasi phawase kaimata simba thabak sa paikhatna sumleri ane khoi je yamna waba phebam na lere emergency case ta khoi yamna kaya sa mongda khoi lere muduna khoi handak so khoi na BRTF ta noi phana semodra di khoi omda thabak taw to haina haiso hairam bire adu BRTF na thabak kaimata paikhat tawge khoi state government na yarabadi si haulen hybrid se sembi ba yaragadi yam athuba matamda sembiraga adu Christmas ki gift oina PB gadra natraga Happy New Year, New Year gi 2016 oina gift ta simbi gadra do state government na thabak paikhaladi khoi haulen phai area da leiba praja mayam se yamna nungairani Naga People's Organization Senapati na Sinduna Senapati headquarter da chatkiba tang tara dagi chatharakiba Barak Festival 2015 ngarang loishin kre Barak Letli Fiber Team da chatkiba tang tara dagi pangthokiba hogdopagi thoram da Tinjinmi People's Organization gi president Timikha Kojana chief guest oina sarugya khe Hogdopagi thoramda special guest oina Senapati gi deputy commissioner Jacinta Lazarus amadi Yangkemapan Suba Mountain Brigade ki brigadier Jitendra Ori na sarugya khe tongan ba lusingba kaya su sarugya ba loinana harau kumai gi thoram kaya pangthokhe nini sanba numita MK Grace Sonna moderator oiduna tongan ba cultural program kaya yauna mifam pangthokhe nimit humni sanba numita Lokho Chalaina moderator oiduna thoram pangthokhe Cultural program singya to ehen tanaki ngarang loishin ba numita SDPSA gi president BK Thomas na moderator oina sarugya ke Shillongi Oriental Theological College ki Dr. FR Lins na speaker oina sarugya ke Bangthokli ba thoramasi ga mari leina speaker Dr. FR Lins na thoranga mari leina ba wafam kaya thamke nungthil gi matamda Bikui Emerson na moderator oiduna thoram pangthokhe numidangi thoramda Sanglon Mary amadi Solomon Kosol na moderator oiduna thoram pangthokpaga loinana tongan ba cultural program kaya pangthokhe Barak Festival asida Senapati district khakkida natana Manipur gi mafam kaya dagi myoy kaya na sarukya balakna khe Let me speak and greet through the heart
calling up the Gorkhas, long live Nagas and long live Naga culture. Tongan tongan ba lalolup ahumna film forum Manipur amadi masiga chadminari ba gil natraga association singda sel gi demand tarukliba se lagliba December kun fawagi manungda handokpina ba marilena ba singda forum amadi atei associate singna appeal tawre lagliba December kun mathoi dagidi Manipur miyam gi matenga loinana mahusagum film ga mari leina ba thabak thoram sing chatharagani haina warip lawri haina forum gi chairman L Surjakantana paumi singda phongdokre ngasi lamphel de leiba forum gi office ta pangthokpa pamu singa unaba amada magna wafuma si phongdo khibani magna makha taraduna hana dagi hauna lalolup kaya da sel gi demand tobiganu haina appeal tawduna lakpani hojik thamliba athingba si mari leinaba singna handokpiu haike film forum gi office mamang simakta da haija bawa kan mi phama phamjagre adugi matungda response amata laktabadagi ngasi tarik taragum doi aside da kasampata sorry Taitara Marisida, Kasampata, Ahoy Apunda, me, Samri Samatim, me Pamama, Pamjaraka, resolution, Kia Lozare, Manipuri Selamata, Bakoy the Wanjalaga, Selki de Manta Vigano, Ahoyman of Sibiu, Hoy Munabanataba, Hoy to Solmani, Art of Sabaquina, Kaladakas of Munabangam, the Tabatabu, Lanjan Manabam de Samba, and Ahoy Mayam Pulaga, Hajari. La language now selgi le manta berisi anda kisi kita nata tum dasu to berkan wale amakal nasi yakoi mayam na luxury forum amadi atei lup singi miu singyaw na pangthokpa pawgi mi phamadu da forum gi secretary Somen Moirang chana senthok lambi lejada ba film bu yokhatpa pamjaba mioi singda selgi demand tawrakpa si topiu haike Vice Chairman Oken Amakchamna lagliba December kun fawagi manungda lalolup ahumna tawriba selgi demand si handokpiduna Manipur da film gi iho sagatchariba mioi sing sagatpiu haike akhode yamna nungsi miyengalunena handokle haiba wafam asi electronics print media gi kuthangda natraga Manipur film forum gi official singda by telephone li khangan biraktra gadi akoina December ki tarik kun mathoi da leba film li sintha je amu hana pangthok pa haina samaina ngasi gi warep si lojabani Wangoi Municipal Mayang Imphal Municipal Council Samurau Nagar Panchayat Thongkhong Lakshmi Nagar Panchayat amadi Lilong Chajing Nagar Panchayat ka mari leinana RO amadi SDO Wangoi gi Sengdok Warol yumpham yaudabani haina Wangoi Kendra Development Council na khangalakle hauzigate mabem telokjari Breki matungna mem utaram nokjari Masagi chahi ahum khakta surakpada nupa masa ama mahi tamhangani haiduna pukhraga mawong maril tadana thambiri haibagi pakat lakpadagi Child Welfare Committee Sandal gi official anina Jharkhand gi Telghar Kathingkunda leiba New Life Academy dagi Imphal da puraklaba matung ngasi imung manung da sinakri hari angang adudi Sandal District ki Falbung Tengnopal dagi ni hari Chandal District ki District Child Protection Officer Laurembam Victor na haikibada angang asi mayam baga loinana insolutiongani mapanda mahai masing tamangani haiduna pukhibani adubu mahai masing ningthina tamanda batana awaba kaya mayoknarakpadagi angang asigi mayamba chahi asigi June thada chenthoraki madugi matungda imung manungi wakat lakpadagi mak masa amadi Protection Officer TS Devbartaga loinana tha asigi tang tarada Jharkhand chatuna angang asi purakpani haike Welfare makai pangbang mateng scheme laibagaidi khoi side gi loina pine khone jage plus an appeal to the parents is mokhoi su kitang khanda biraga ngasai mina lio tawdo mokhoi da moithem tobiram bodo adu yabi da ba habdi education pirage firon phajaba selalage habi pose tobidana ba adung ta appeal tawjani Manipur Sarkar ki Deputy Chief Minister Gaikhangamna media ki khuthangda BJP ki maramda nganglibasi laibak thibani Atopa state kayada Congress Party pamnadabana mihut kaba ngamdre haina BJP Manipur Pradesh ki M Ashni Kumar phongdokre ngasi party office ta pangthokpa pamuisinga unaba amada mahangna makha taraduna Bharat ta hojik minority group nasu Congress Party yanaraktre Mainland India ki pham singda Congress Party leibang ngamdre haina maral sikhi Manipur da su haukiba ADC election da Congress Party gi mioi suna thadupang ngomkhide loinana handaki kendra ani ki marak ki mikal da su makoi gi mihut ka bangam khide phibamasi pangang da ngangbasi laibak thibani haike Congress Party ki deputy chief minister na media da pangang da ngangi basa tasingna hargadi Congress Party si gi lead torba Congress president ba si ga khangam ikai ba khangdaba adu pangang da ngangba
ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯗꯕ ꯂꯤꯗꯔ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ ꯍꯌꯦꯡꯗꯒꯤ ꯊꯧꯔꯝ ꯀꯌꯥꯒ ꯂꯣꯏꯅꯅ 23 ꯁꯨꯕ ꯏꯝꯐꯥꯜ ꯕꯨꯛ ꯐꯦꯌꯔ ꯊꯥꯎ ꯒ꯭ꯔꯥꯎꯟꯗ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯆꯤꯐ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯏ ꯂꯇꯥ ꯀꯤशꯣꯔꯅ ISTV ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯔꯥꯖꯥ ꯔꯥꯝ ꯃꯣꯍꯟ ꯔꯣय ꯂꯥꯏꯕ꯭ꯔꯦꯔꯤ ꯐꯥꯎꯟꯗꯦꯁꯟ ꯀꯣꯜꯀꯇꯥꯒ ꯄꯨꯟꯅ ꯁꯤꯟꯕ ꯕꯨꯛ ꯐꯦꯌꯔ ꯑꯁꯤꯗ ꯀ꯭ꯂꯥꯁ 10 ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁꯩꯔꯦꯡ ꯆꯥꯡꯗꯝꯅꯕ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯀꯅꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯐꯥꯔꯝ 15ꯒꯤ ꯃꯊꯛꯇ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯨꯟꯅ ꯕꯨꯛ ꯁ꯭ꯇꯣꯜ 50 ꯍꯥꯡꯒꯅꯤ ꯍꯥꯏꯈꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯥꯡꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯈꯟꯅꯅꯕ ꯊꯧꯔꯝ ꯂꯩꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅ ꯃꯤꯠ ꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯥꯔꯇꯤꯁ ꯑꯗꯩ ꯃꯤꯠ ꯗ ꯁꯤꯡꯒꯔ ꯐꯣꯛ ꯁꯤꯡꯒꯔ ꯍꯥꯏꯕꯅꯆꯤꯡꯕ ꯊꯧꯔꯝ ꯃꯌꯥꯝ ꯂꯩꯖꯩ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯃꯌꯥꯝꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯐꯤꯂꯝ ꯑꯥꯔꯇꯤꯁ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁ ꯅꯣꯛꯄꯗꯦꯒꯤ ꯑꯗꯒꯤ ꯏꯁꯩ ꯁꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯝꯖꯔꯤ Prime Minister Employment Generation Program gi makhada Commerce and Industries Department sinduna awareness program ama Uripok atom lekai da pangthokre thoram asida Manipur Pradesh Congress Committee gi General Secretary R.K. Rani Shanana Industries akolabadi lamdam aduda saukatpa purakpa ngamgani Sarkarna industry masasing mateng pibiduna industry na awan ba purakpada mai pakansi PMEGP gi makhada lupa lak manga dagi kun manga fawba loan na wayai industry masasing scheme masigi makhada yokat pagi tangai fadaba lay haiki Sarkarna lupa mamatan loksin biragadi doke dokan ngai ayah pajana sa bazar da pukale bazar da laiba mayam china mokoi ni are ba mamam ko na lokra da ko na tawba pisagi magi haideri ba mamam da pebi da ba adni akona pi chi yon da jada ni da ya lopi horani paisa do mi to supira o lakang mi mayam ma kabirani thaiba handan japada bharat mamba aduna ke piri ba khadna ajat pada expenditure ko to na capital lehok da adu hawa ko yanam su lekta banate Zarkiba tang tarani thoi da Chandel district ki Maipu dam manakta Palel Trail da leiramba siba haksang adu masak maming khang mangam khre leikidraba mi adu di sagol sem Neltom alias War Jaikunma thoi apokpa S Chawba langa thelme lekai dagini mak matau karamna sikhibano haibadudi chap saba khang mangam ju hare imung manung hi me singna phongdorakpada leikidraba mi si hokiba tang tarama thoigi ayu pung 8 muk tarakpada mayum dagi kaksing da leiba kuntares basam rifles ta thabak tawba hairok dagi gopel kauba mioi amadagi paisa laurugani haiduna thokibani Magna Satkiba Matamda Lekai gi mioi singna Tata Magic amada tongduna Wangjing Bazar da kumtha hobasu thengna hoki Mag hauzik thawal da leiba Fencher Abiram Higher Secondary School da class 12 thana na bagi sem saduna leiba mahiroini matau karamna Palel Trail da siduna leram libano haibasi imung manungna angak ko fawi police na mihat pasing thidokpi haiki Almaji ayuk kung tarin makai da ida kanona kana ba phone to ra thoki ba tang kya gini tang tara ma thoi na phone to ri ji ima da hang bakan da ima na hai noi ke ming du goden gopen jo hai da gopen yim na ka salu ge ai ki pesa khara lai ki ne do ma pi ge hai na ma to sa ki adu ni de gi ma hi go halak ta ni adu Madi Penchada Mamang Chahida class 12 Thabakanda practical fail oibadagi hanak chahi amuka try tawgena laini hojiki matang de senari ba mi singsi habit kitang toyju puthokga koi angangji lawgena khal Angang nupi pokpa masung nupa pokpagi chang asi nupa lising amada nupi satret rom oi haina phongdok na ba yauri ba se registrar tawkhibagi chang da yengnabadi aranba report ni Ground reality da yenglabadi hojik nupa masa lising amada nupi masa chamapan humpuni haina prenatal diagnostic state eki state nodal officer TS Arun Kumar na ngase family welfare da pangthokiba pawmising unavada phongdokre egasigi makhada Manipur da mamagi puknung da leiriba angang adu ultrasound machine sijinaduna nupa nupi khangnokpa se center amata da tawhandre clinic yauna ultrasound machine asi khang hairaba doctor khaktana sijinahanaba khongthang leire Survey report amagi matung ina Manipur na angang nupa masa lising ama pokpada nupi masa samapan humpu pokpagi report asi awang nong poklamdam da khwaidagi wangbani haike
ऑल इंडिया की यमकान द नॉर्थ सिटीजन से कोई लोइनमक फै कोई सेक्टर साइड लोइन ले तबु मसकी कंट्राडिक्शन द हंड्रेड रिपोर्ट में लापसे 700 आउट ऑफ 1 उन वॉइस पुए है बिसे मसदे कोइना क्लैरिफिकेशन तौमबदि के कोइ तौने तसिंगबदि कोइ मसे कोइ रिपोर्ट सिंग चामोदि यंथबा अमसुंग गिगुंबा अंगांग बकान से स्टार्ट तौंदगदि मसे तौहनबा मदुगी दमुक्ता कोइ ओइन हाइजेनिंग मसिना केगुंबा मा लेबा डॉक्टर सिंग यावमबा अदुइतागदि कोइ ꯃꯔꯥꯡ ꯂꯩꯕ ꯗꯥꯛꯇꯔꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯈꯟꯕꯤꯔꯒ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯈꯟꯕꯤꯔꯒ ꯅꯨꯄꯤꯁꯤꯡꯕꯨ ꯌꯣꯛꯈꯠꯄ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯀꯟꯅꯕꯗ ꯑꯩꯈꯣꯏ ꯗꯥꯛꯇꯔꯁꯤꯡꯁꯦ let all the doctors stand for daughters. Imphal Mandle bus service trial bus ama hokhiba tang mapanda Myanmar gi damak Imphal dagi khongsan khiba team adu ngasi Myanmar gi delegate kuntaret yauna Imphal da tek ta kaidana thunglare Makoi bu okpagi thormama ngasi numidang transport minister KS Ratan Kumar Singhana hotel Imphal da chaglel amaga loinana harau tayamna okre Tharamadura chief secretary on Vakishora madi ate official sing susarugya ke nupiani yauna lakhiba delegate kuntaret adu rail transportation minister Tin Min Tu na luching lakhibani makoi bu harau tayamna okpaga loinana cultural program kaya su utke nga famgi ring banda kabrang sak thabana muga puthokpada mateng oibata natana ngami singda ahenba sendong piba ngamgadore hiram sida report ama ngayok pukri gi ring banda kabrang cha pambi thaba gi changyang ase chahi asigi an masarukta district sericulture officer Bisnupur oriba ai keso gi lamjing makada district asigi thinum gade leiba lopari mangarom chawba ngayok pukri mapalda paikhat pa hokhibane Northeast Region Textile Promoting Scheme NER TPS ki makhada thariba improved variety ki kabangcha pambi makhal aduna S1635 amadi K2 ni abujam omi shanti amadi abujam modhu ki farm da thariba pambi sing ase ngasidi lep yongna wangba yaure lakliba season dagi muga puthokpa horogani Kabrangcha pambi gi kanadaba ariba mana sing ngana pamba machinja oibana pambi asi thabana ngami singda ngama machinja thabada mating oibada natana muga puthokpa yaba maramna ahenba senthok piwa ngamgadori maipalaba changeng asigi matangda sericulture inspector RK Anjanna wafam kya thamlagle akoina mafam sida paikhalibasi NRE TPS haiba scheme dui makhada paikhatpani masidal tharibasi hoi ring banda masaina kanoma yengjage ringban sida malbari pambi thaba sida misi yabrai uthopia dabra haibadugi asam da paikhatchegibani adu masi tasengna ringban da akoi gi malbari plan thaba se handak thangje yamna kanai ha mai si mi ama hoi lengdana sum leire aduna ngasai gi pambi gi makhong sengba khotpa har hapa khotpa sida ngasai gi leiriba mi duna 24 hours senare haibu mayare aduga sannong san akoi sasangi changba sima akoina section ba koi samban khaba khotpa haibu ma leitre ringban sida aduga isingi irrigation gi ising wat pa khotpa pambi da ising thaga do khotka do ba haibu ma leitre ringban sida mamdi na akoi ba isingi saruk leirabane na uyung kabang chak tumila amade kege pambi singdagi muga puthokpa yai India ki state atega manadaba maungda Manipur dadi mahusada hongna pambi makhal marimak marang kaina hauri tilsu mahusada adumak phanglambana Manipur ase sericulture ki puthok pada khwaidagi hena chanaba state ni kabang chak pambi ki oinadi pambi mana amadi masa pumbadagi selon thokpa yai pambi ase sana pambi ni haibada haiman bathokloi miyamna su isada su kanaba state ki economy su phagat hangadaba lambi asida khong thangjinbiyo haina mai paklaba farmer amasu oiriba laimanai seri unit thinungai gi proprietor S Rajena appeal tawrokni ISTV news ki damak Jenta Sharma ga loinana paudam jariba Thiam Ranjan Thinungai Bisnupur district Rashtriya Krishi Vikas Yojana RKBY gi makhada nimit mangani sathagadaba capacity building training program ama ngasi lamfelda leiba RCS ki conference hold hodokre hodopagi thoramadu da Manipur Sarkar ge principal secretary Moses Salai Topic Institute ki deputy director Ashwini Kumar amadi NCDC ge regional director MP Suguman Susargya ke Ashwini Kumar na phongdo khibada technology ki kudong saba logduna hiram kayada saukhatnaba thabak thoram sing paikhali lofam singbu chahi chuppa sangna leinaba matam gi oiba mahi marong thajinbagi thabakta longwi singna miyeng changani haike Principal Secretary Moses Salai na
Manipur gi apunbagi sada tara khakta tampak oi ataina chinggi lamni Zaya mada Pau Lokraba Matunga Lofum Sing Sijinadana Lady Asida Manipur gi GDP 4% lom Lehan Bani Haiki Loinana Mipan Tangbagi Maram Su Ehele RKBY na Lomi Isilina Sing da Piriba Kanabasi Mapung Pana Lonaba Honasi Haiki. The ideals that experts will guide us better, they will understand the problem better, they will diagnose the issues better and give better solutions. That's what it all means. We go to the world because the world surely knows better about our physical requirements and about our health and sickness and it's better for us. That we need to, I feel that we sometimes are not able to diagnose the issues and the problem properly, which is why we are not getting proper solutions. So that we diagnose that we are not able to treat. Manipur SSB Pensioners Welfare Association gi sahi yangkai subagi kumon thoram thawal thokchom lampak ta pangthokre thoram asida SSB Battalion gi Commandant Oiramba Gurumayum Chachil Association gi President Thokchom Kunjakeshwar Advisor TS Birchan Rasul Sarugya ke hauze amuka na tema bem tolok jari break matung me amuka na taram nok jari Umanglai harau bagi maherol dagi chanarakpa kanglon sing ningthina thigalabadi lamdam asigi jati kangrup sing amata oina punsinabada chauna mateng oigani haina Parliamentary Secretary ke Megasandrana tangkhul nurabigi matangda pangthokpa seminar hodopagi thoromda phungdukre Umanglai kanba apun balup na sinduna lamyan masangnenda pangthokiba Umanglai harau bada tangkhul nurabigi thorom haiba seminar hodopagi thorom aduda lai lupki chairman Professor NG Kangjia sanakonugi maichau A apabisu maru oiba musing oina sarukya ke Ke Megasandrana makhatana phungdokibada ukalamadi atei lup singna kanna konabadagi umanglai harau bagi liklam kaya chumna jalan bangamle lai harau bada tangkul saba amasung tangkul nurabigi thoram yaudaba yadabana Manipurda mahurol dagi chingmi tami asi mama amatagi masa oina leira I haibadu mayek sengna tagli haiki Akoi singtam nuksinabagi akoigi satharakpa akoigi sugumba Lisang sina jatharak po program simasu lai harau da uri masisu aikoi gi leiriba hujiki situation side se yamna aikoi gi enhance tawba adagi masigi promote tawba adugumba lai harau basida uri basi tahonjaningi Sendra lambi asi thanga miyamna wana ising lambi oirambadagi thonduna moiranga samna halakhibane wana honazakiba ahlaman singbu ikai khumnabu oina Sendra lambi gi maming hongdana thamba thanga miyam gi apambani lambi asi maming hongdana thambinaba United Clubs of Thangana marilenaba singi pungning sungsile amaromda Sendra lambi da thanga kumbi kenvadagi kaduna Manipur gi Chief Minister oiramba Mairembam Koirengi mitam ama khillibasi thanga miyamna nungaiba poi tawbutabu khilliba mafam Kara Sawan Bamaramna, Lambi Latok Lashinda, Udribasi, Kara Pichinbu, Mitam Kiliba Sigi, Manak Tangna, Tangagi, Ahanbat Mute Oirambat and Togzam, Tonglengi Mitamsu, Kinnabat, Tanga Miyamna, Semsari Hari. Biofertilizer gi matangda nongmagi oiba longmi singi wakal tahan bagi thoram ama ningthau khong ward number 5 tanga si pangthokre longmi sinni apunba lup loksalna Central Agricultural University ga kusamnaduna pangthokhiba thoram asida University asigi Assistant Professor Dr. N Samorjitna low loklaba matung charu mai thadokpagi mahutta patapum thanduna leibak lehau Pagarhan bangami biofertilizer amasung organic farming tauraga puthokpa ensang napi haksang soktaba maramna hiram somda lomi singna mieng changhaningi Manipurda hojik low pari yangkhai organic farming ge certificate phangli haiki Desam Jiri Local Council amadi Kada Jiribam District Committee na Community Health Center Jiribam gi phibam yengslubada Dr. Kunithoi legadabada manga kakmeramba thengai hari Desam Jiri Local Council gi President El Romeo na Imphal dagi yamna lapna leiba mafamasi ana ayeki maru oiba Health Center asida Dr. manga khak leiramasi yaningde Health Center asida posting taba Dr. Singna nimit tarani gi manungda Health Center asida leitrabadi maduda thorpa afafatagi daita masa masana logadabani Center asida pukhalakpa anabasing ayambana Kasar Chilcher Hospital romda refer to ina toribasigi maram Center asigi Dr. Singna posting mafamda leitrabadagi thokpa oigani Center asigi leifam thokpa toilet latrine amadi atai infrastructure thambidabana Dr. Singna mathau tawbada apanba oiramba yai maramaduna mari leinaba authority na hiram asida miyeng changbiu haide Wansin mang da bung bahai tarin di pada mang da. Natragadi bagi bung buat mitra ni nung da hai buat Dr. Singasi, baka buat taga di.
ꯑꯗꯨꯒꯤ ꯑꯐꯕꯗ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯖꯤꯔꯥ ꯃꯁꯤ ꯂꯥꯏꯔꯕꯅ ꯌꯥꯝꯕꯅꯤꯅ ꯃꯁꯤꯡ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯦꯠꯅꯆꯤꯡꯕ ꯂꯩꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯃꯑꯣꯡ ꯆꯥꯔꯝꯗꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯤ ꯐꯥꯎꯕ ꯂꯣꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯨ ꯂꯥꯛꯄꯤꯗꯨꯅ ꯖꯤꯕꯟ ꯑꯁꯤ ꯇꯉꯥꯏꯐꯗꯕ ꯆꯪꯕ ꯌꯥꯗꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ RIMS की स्टाफ नर्स लौननबा पांगथोकिबा रिटर्न टेस्ट एग्जाम की क्वेश्चन पेपर मांगजौनना कैंडिडेट खरदा फंगनखि हाइबगी सब चाबा खुदम चांगदम लेरे मरम मदुना एग्जाम असि हन्ना पांगथोकपिनबा कैंडिडेट खरना फोंदोकले पाउमिसिंगा उनबा मदा कैंडिडेट अमना एग्जाम की क्वेश्चन चामा यांखै की मनुंगदा चामा कुनगी ऑब्जेक्टिव ऑप्शन फावबा पीदना सब चाबा पाखुम याउना हंखे एग्जाम सेंटर दा पुंग अनि पांगथोखिबा एग्जाम असि पुंग अमदा लोशिनबा कैंडिडेट सिंगदा प्रेशर पिरखि ललामुंगदगी मिय अमना क्वेश्चन असि मांगजौनना फंगले हाइबगी खुदम पुथोरकपनि मरम मदुना पांगथोखिबा रिटर्न एग्जाम हन्ना पांगथोकपगा लोइनना हयेंग पांगथोकदौरिबा विबा बोर्डसि पांगथोकतनबा मरिलैनबा सिंगना यंगसिनबिउ ओरगलिबा फिबम असिकी मतांगदा एग्जाम थाखिबा कैंडिडेट सिंगी ओइबा अखनबा मिफम अमा मणिपुर प्रेस क्लब ता पांगथोकनि हाइदे just suggestion toroga moina puthurokpainina stage akhoi namna doubt leije habadi RRBM degi any enclesam degi any question ama han hangiba question oi batadi samaina kasu tawoi question any akhoi na question ma'am akhoi data ma'am collect toro akhoi lai pare ko lai par pasta s degi si amamam hangai adum akhoi nungai je ko ada akhoi chumna tawgirba na akhoi je wakhan je nungai na dum lai jabani collector su akhoi na soibani ko na pa da khar wat brana ado ngasi phangam matung sa akhoi yam nungai jadabamna samai to na question direct yawe ba seisa even answer se mai choose se ABCD column se butane amate khenani ngam ta leite be se even ai thanana te ko aina 150 question ai pawang am da so evidence me am le the proof me am le moi examiner thari me am se moi me asloina ma kano tong na banga tani ado CDM nungai jade Sadar Hills ta leiriba tongan tongan ba furup sing nungsi sanana leminana bagi matangda community leaders singi watana ba mifam ama Sadar Hills Autonomous District Council gi multipurpose hall da pangthokre United NGO Mission Manipur ki makhada Rural Youth Development Kangpupina sinba thoromasida Kuki NP Manipur ki President Thangkhosai Haukip United NGO Mission Manipur ki Secretary Yunavakishore Mission High School Kangpupi ki Principal Dr. Ngamkhohau Haukip na Speaker oike Kuki NP Manipur ki General Secretary Khaimang Chongroi Kuki NP Sadar Hills ki President Saikhomang Khongsai General Secretary and Saijalen Gangte TSA Sadar Hills, KSO Sadar Hills samade tongan ba civil bodies singi musing susarugya ke Manipur gi ethnic problem asi aikoi masel gi marakta warishin purakadabani haibagi hiramda Yunavakeshona phongdok laduna India government na aikoi gi problem da warishin purakloi furup ama khaktana state asigi integrity ngakpangamloi furup khuding makki luchingba sing kok chungshin naduna aikoi gi tungi warishin amagi damak nainagadabani haike Dr. Ngangkhohau Haukipna lamdam asigi miyam gi marakta nungsi sanabada insecurity leitabana achobo maram amani haike Kuki NP Manipur gi President Thangkhosai Haukipna lobasi non political oiba nungsi sanana leiminaduna mipung khudingmakta justice pinanaba leiba organization ni haike Kanglai Park Students Association gi ming sizinaduna kanagumba kharana school singda chatle haibagi pau case ena tare hairiba thabagasi matung manau tawidana khangale Andag association na school amata da changduna school singa mari leina ba che chang loba amadi longna bagi haijaba leite SSA da changduna kumbi da leiba school amagi matang da su mari leina ba che amata lokhiba leite SSA da changduna association gi mingda che ama pukre hairiba sigi matang da CCTV gi footage yengduna mi adu masak khangdoksi haibada official singna thabok sinbagi mingda thawa sadana laitholiba se kanagumba kharana Association ki mingsa thinaba silabra haibasi chingnadaba ngamde asigumba mingsa thinaba honariba sing athuba matamda thidokani haire Nifu Taruk Suba short play competition for creative director gi ngasi loisenba numita theater mirror gi Pebet Loksingbi Mama Amadi Yumjau Lairembi Dramatic and Cultural Union gi aikhoibu kanana kaubigani haiba play utkre ahanba play asina thoibagi mayekta Khagi ngambana direction pibani ani suba play na mani yumnam gi mayekta L Syam Kishona direction pibani Indian Red Cross Society Manipur State Branch na sinduna first aid ki mock drill ama kondong lairembi harau famda ngarang pangthukre drill asida bomb pokhaiba natraga mahusagi oiba thorakpa khudong thiba singda asopan nanglaba sing matau karamna
first aid pigani haibagi matang da utki thorom asida kha nongpok apun ba nupi lup nupi khunai chakhot lamjing lup minority women development society muslim women development association amadi more police station gi personnel singsu yauke hojik sanabagi pau hojik sanabagi pau boyai ningthojam dagi phangbigani Sathariba Yankai Mapul Suba Sisimit ki pre-quarter final match sing ngasi lotion kre. Ngasi aroibanu miki sanakiba match ta Neroka FC sangak phamna klasa kainubu maiti biduna quarter final sangkre. All Manipur Football Association na sinduna Imphal gi mapal kangjai bungda mapal gi team ahum amadi state asigi masak nairba team taranipal punna team kumathoina saruk yaduna tha asigi tang ani dagi knockout basis ta sathariba Yankai Mapul Suba Sar Swarsan Singh KCSI CBE Memorial Football Tournament ki ngasi sanakiba mari suba aroiba pre-quarter final match ta Neroka FC sangak phamna klasa kainobu goal mari sinoda maiti biduna quarter final sangkhibani Neroka FC sangak phamgi mai papugi goal singadu NG Ronald na match ki humpumari suba amadi maifuni thoi suba minita goal ani chankhi atopa goal ani aduna Nigerian footballer Imeka Christian amadi Jeremiah Ilekwasina match ki kunithoi suba amadi kunthra suba minita chankhibani match asida Neroka FC sangak phamgi sanaroi Imeka Christian da center referee Priona makhata na foul tawdana yellow card piduna warning tawkhi ngasigi mai paglaba Neroka FC sangakpam tha sigi tang 13 ki nungthilpung ama makhai tabada mamang sahigi sisimit ki champion trupu nambolga quarter final da thengnaragani hayeng nungthilpung ama makhai tabada sathariba tournament asigi ahanba quarter final match ta anouba imagi mangal M Khabam amadi mapal gi team Assam Regimental Center ARC Silonga sanaragani Tarahumdoi Shiba Manipur Veteran Cricket Championship ki ngasi sanakiba match ta Sam Khagempalina Cyclone Thangmaibanbu maithiba pikre state amadi national gi thakta sanaramba sahi yamsilaklaba ahal oiraba sing masa mau phana matam sangna leinabagi pandamda Manipur Veteran Cricket Association na sinduna tha sigi tang taruk tagi team tarana group ani thona khaidoktuna Langthabal Public Ground sathariba Tarahumdoi Shiba Manipur Veteran Cricket Tournament ki ngasi sanakiba match ta Sam Khagempalina Cyclone Thangmaibanbu wicket marida maithiba pikhibani Sam Khagempalina toss ngamduna fielding side khanki ahanba innings ki batting tawkhiba Cyclone Thangmaibanna over kunipan ga ball anida wicket loina turaga run chamaga kumathoi lokhi masigi paukhomda ani suba innings ki batting tawkhiba Sam Khagempalina over kuntarekat ball manga da wicket tarukhak turaga apiba target adu yauduna match asi mai pakhibani ngasigi match asida Sam Khagempali gi sanaroi Ratanna wicket ani amadi run kunithoi logduna man of the match takhre hayeng IWBCC Imphal West amadi Kraw Khanam Bazar ga sanaragani Manipur hockey na sinduna Khumalampak hockey stadium da nupa masagi team nifan nupi masagi team mari punna team tarani thoina saruk yaduna chathariba taruk suba under 16 boys and the girls state level hockey tournament ki ngasi sanakiba ahanban match ta BDISA na CO bu goal nifal sinoda maithiba pikre BDISA gi mai papugi goal singadu ice manina goal taruk sankhi atopa goal ani aduna M Susanta amadi PI Shobhana sankhibani ani suba match ki sanakibada hockey union lareng bam laikaina maira basikhongbu goal mari amada maithiba pikre hockey union gi mai papugi goal singadu W Niraj Kumar na goal ani sankhi atopa goal ani aduna TI Kingson amadi W Robinson na sankhi maira basikhong gi amata ngaraba goal adu TI Thonglen na sankhi ahum suba match ki sanakibada SYUC na YCCIC bu goal taramari amada yamna laksana maithiba pikre SYUC gi mai pakpagi goal singadu L Mantos na goal manga sankhi L Dipu amadi ke Boina goal ahum amadi atopa goal ani eduna SIS Ronek amadi SIS Amujauna sankhibani tennis sanaroi yankai mathoina saruk yaduna manga suba CYLC Goldal Jubilee State 11 Open Tennis Championship Association of Tennis Lovers Singamathak Young Learners Club na sinduna club asigi tennis quota haukre haudopagi thoramda Manipur Tennis Association gi president T Pamai CYLC gi president W Kumar amadi ATL Singamathak gi president TS Indra Kumar na thorum mapusing oikhi sahi tarani thogi makha men's open
amadi sahi nifu mathaki veteran gi category ahum thona khaidokuna pangthokadoriba championship asigi ngasi men's open gi ngasi sanakhibada n premjitna sureshpu game nipal marida jemina khelenbu game nipal marida ekenna pritambu game nipal amada amadi derekna sanatombu game nipal amada maithiba pikhi makataba sanabagi pauda social sporting club Sektana Sinduna Association Asigi Ground as a Thariba Ani Subalamlai Kendra Village Wise Men's Open 7-a-side Football Tournament Sector Trophy Nasisana Kibahan Metsta SSCA Sektana UPSA Pukau Panzil Ani Snow the Mighty Pikre SSCA Gi Panzil Ani Ado W Ngobana Minitaram de Amadi Hegona Mini Nifutre Zapamatam the Chan Kibani Ani Subametsta SSCC Sektana NEYO Sanjan Bambu Panzil Ahum Amada Mighty Piki SSCC Panzil Ahum Adu Waisitra Sena Minute Taranipal Amadi Yankai Pada Panzil Anichan Ki Aduga Bizena Mini Nifumato Sapamatamda Panzil Amasan Kibani NEYO Gi Amatangai Panzil Aduna Roserna Minute Nifutarukta Chanki All Manipur Bodybuilding and Fitness Association ki Makada Lucky Bodybuilding Gym Ningthau Kongamadi Bistumpur District Bodybuilding and Fitness Association Anina Sinduna Lagliba January ki tang taratagi ahanba Mr. Lucky Cup 2016 cash prize state level bodybuilding championship pangthuklagani hari tongan ba weight category tarukta competition ase Ningthau Kong Bazar gi public ground da pangthukani hari Sawombung Sairem Youth Club na Sinduna Sawombung da chathariba ahum suba Palmaipung Kamaupi Memorial Jalangrong 6-a-side football tournament ki ngasasana ki ba ahanba match da Dimdailong na Rabagais po Panzil Ahum Amada Maitiba Piki Dimdailong ki Panzil Ahum Adu William na Panzil Ani Amadi Apuna Panzil Amasan ki Rabagais ki Amatangai Raba Panzil Aduna Pantichung na Chanki Anisba match da Sairem B na Naga Chingbu Panzil Ani Amada Maitiba Piki Sairem B ki Panzil Ani Adu Lansinlong Amadi Refena Chanki Naga Chingi Amatangai Raba goal Adu Ramganing na Chanki Ahum Suba Metsta RYC Ragailong Amadi JU Superstar Panzil Ani Sanaduna Drosat Kre YRYC Gi Panzil Ani Adu Daniel Amadi Kaishilung Pong na Chanki JU Superstar Gi Panzil Ani Aduna Benjamin Amadi Pauran May na Chanki Marisuba match oina Sanagadabada Namguilong team Laktabadagi Kintanlom team na walk over low crack. Mamang Tha November Tang Kunmanga Dagi Kuntra Fauba Mumbai the Pangtukiba Ani Suba World Martial Art Games 2015 da India Gimo Sinduna Saruk Yaruba Sanari Singh Opagi Thormama Ngarang Bamolekai Youth Club Yari Pokta Pangtukre Thawal District Jet Kondo Association Manipur na Sinduna Pangtukiba Thormaduda Parliamentary Secretary Kaisha Megasandra Churasanpur Tuibong Block Development Officer Maibam Ibotombi Kumana Tingba Miyakana Sarugyaki Tharangamari Lainana Sanaroi Singda Association Gi Maikedagi Kudol Piduna Puning Thawatki Tharamasida India Gi Mo Sinduna Manipur Dagi Nupa Nupi Sanaroi Punna Kunma Thoina Sarugyaki Bani Maduda Gold Taramanga Silver Manga Amadi Bronze Ani Lorpangam Kibani Department of Youth Affairs and Sports na Sinduna Chathariba State Level Rural Sports Competition under Rajiv Gandhi Khel Abhiyan Scheme gi ngasi sanakiba nupi gi handball masanada Imphal East na Tamenglongbu goal 3-5 Thawal na Tamenglongbu goal 4-9 Imphal East na Imphal West bu goal 12 amadi Thawal na Imphal West bu goal 12 maichiba pikre Nupamasagi Sanakibada Bisnupur na Churasanpur bu goal 5 Thawal na Tamenglong bu goal 3 Imphal West na Imphal East bu 13 maitiba piki Hayeng Nupamasama din Nupimasagi ahanba semi-final da Bisnupur amadi Imphal East ka sanagani Anisuba Senapati amadi Thawal ga sanagani Boxing ki pangthokiba Nupimasagi KG Yankai gi semi-final da Churasanpur gi Ice Boychong na Imphal West ki SS Bizetabu Amadi Imphal East ki Sanathoina Senapati ki Julikpu Maitiba Piduna final Chankre KG Yankai gi semi-final da Churasanpur gi Sizajo Amadi Imphal East ki and Dolly final Chankre Nupamasagi KG Nifutaru ki final da Thawal gi L Juliet Amadi Imphal East ki M Daniel ga Thengnaragani KG Nifunipan gi final da Imphal West ki M Dayananda Amadi Thawal gi L Edison ga Thengnaragani KG Yankai ki final da Imphal East ki KS Rajesh Amadi Chandal gi O Lelaibaga Thengnaragani Nupamasagi football da Churasanpur amadi Tamenglong goal amamam chanaduna draw at Kre
Said Rasimuddin Amadi MD Jane Khanbu ASEB Football Club Amadi Dinthar Football Club ke license officer oina khalle haina Amphagi General Secretary na khangalakli Assam ki Kokrajhar da pangthokadaba kunmathoi suba Senior Women's National Football Championship 2015 North East Zone da sarukyanaba Manipur gi nupi sanore kun maming amfan laukthokre lagliba December 15 gi ayu pung 9 da artificial turf ground da makhataba training gi damak report tawrnaba khangalakli Nong singi pibam phatabana maram oiduna Luang Pokpa Cricket Stadium da chatakhiba second plate tournament yaithoktuna lakpadu lagiba December 19 da sanaba horagani haina Manipur Cricket Association na khanglakli Housing asinong magi engsagi pauda ICARFL party ki phangba pawgi machungina ngasi khwaidagi saba degree Celsius kunithoi dasmik ani khwaidagi ingbana degree Celsius 9.3 Nungsita yawba isang maning litsang ayuk sa sada manfudra mga nungtul dana sada ipal nongjubi chang nil. Hauzi aribida maru ibapaw mukana. Ising itaw na Santa Craba Howland Fight Tong ngasi fawba sanin bidabdagi miyam na awaba mayok na ri. Nimit mariri chub na satarakba Barak Festival Lotion Cray. Amadi December kunmathuidagi miyam gi mating galoy na mahusagum film gi thabak thoram sing chatharagani haina film forum na wariblo Cray. Ngasi ko na ISTV na pizza pa mo solution jare miyang tabiri ba singwa mo kahana kurum jare